vaccine kapa phangi phangde yamna tawbodo aidi angakko fawe ko vaccine je kasu thajaningai oide maramni ngasi bokta vaccine ka khro missing na vaccination tawkhroba missing na even 2 times even also vaccine low ka khro missing je adum positive oiraga adum sibu su mayam leidi even akhoi hena khang herba doctor bok si ko koi yambasina koi vaccine kapada koi phangnadaba yaubasingsi kisu pakhatpiganu khotkanu na haibasi yam fajai ado yamana haibirise koi vaccine ji kapa matamda kap khraba misingsu adum si na haibane ado sarkar na haisi koi vaccine ji kap pasina monda laina je longna bagi changji yam handai aduga maje kaimo positive oirasu oira matungda mionda santopoi changse neme aduga phagatpi changse yam wange na haibane adu makha taba video mutiong yengminasi sibo puthok ngamdre ba ko 200 years da ko cancer haiba laina se laing na bagi tamta then ade amuksu aikoina HIV positive oiba then S tar ba mioi haitene masi singa thukna noi masi kior tong bagi honor pa je ngasi dei sahi nemfu muksu reba so suksang ba sahi nemfu and 200 years da haiba laina sing aduga virus sing asigi control tong na ba natra kior tong na ba hida ambo ngasi gi scientist sing na prithibi da laiba not only the India whole world gi scientist sing na ngasi bo puthok ngam de ba adu ngam do mar sida yamna urgent loina ngasi heta phawgalakpa ngasi ngarang heta tholakpa khogi corona virus ai virus asibu hekta khudakta hekta akhoi hida ama puthoga masina laing manga mese som kyam thajabi ge haboni da aina hanging de koi government na haibadi koi vaccine ji kapaga koi vaccine ji kapaga de laina ji changbai changji wai na haibane ado yamai wakhan sida koi vaccine ji kapadi layeng ba yare be wakhan da laire ayukta exercise khak tawbiyo then humang lo topiyo na nomada akhoi ising asaba mani mangarak thakpiyo sinatana hoji corona vaccine je kasu thajaningai oide ado mayam si video sigi fundo yengningagadi ai description da link do hapcharamge mayam ada sangaga yengbiro mayam